अहानबदा मरोइबा पाव उयाल चेराव चिंगदे लैबा इबदौ पाखंबगी लाइसंग सखंगदबसिंगना अहिंगदा थुगाइरमले लाइगी पोचैसिंग लोइना मई थादोक्लमले मैतेगी अमतंगाइरबा हिंगनबगी लंबिदी शेड्यूल ट्राइब लिस्ट चनबना ओइगनी हाइबसी मियामगी मैंडेटनी लेंगा नाथुग मतमदा रेकमेंडेशन थाबियो हाइना कंगलै पाक कनबा लुपना तक्सिलकली अमदी हियांगलम हिरानमई अमसुंग हियांगकोंगी मफमसिंगदा थिहुंबगी ऑपरेशन चथबदा मखल मखा क्यागी खुचु खुलाइसिंग अमदी पोम यावना अतै पोलम क्या फंगबा ngamkhre मैं मुख्रुमजरी नॉर्थ ईस्ट विंडो टीवी की निमिदांगी मणिपुरी पाव मीडिंग ताबीरिबसिंगबु सुरबला माइरंबा मतराम नोक्चरी हौजिक मियामदा पाव मचा खाइना पिजरी थौबाल डिस्ट्रिक्ट की उयाल चेराव चिंग हाइना सुखंगनबा चिंग असिगी मथक्ता लैबा इबदौ पाखंगबगी लाइसंग मसखंगदबा सिंगना हौकिबा अहिंगदा थुगाइरमले लाइगी पोलम सिंग मई थादोक्लमले पावसिना हाई थौदो असिंग रंग अंगनबा अयुक पुंग 5 मखाइरोम ताबदा वाकिंग चटपा सिंगना थेंगनरकपदगी लाइ कमिटी की मियोय सिंगदा पाव पिरक्तुना येंगलुबदा यामा थमोय सोकपा फिबमसी थेंगनखिबनी हाइरे थौदो असिगी मतंगदा लाइ कमिटी की सेक्रेटरी ह्वीद्रोम फोंगदोरकपदा ग्वारोक रिजर्व फॉरेस्ट की मनुंग चनबा सराम चिंग की मथक लैबा उयाल चेराव सिंगी इबदौ पाखंबगी लाइसंग असिगी थोंग फकाइरमकी लाइसंग असिगी मनुंगदा लैबा इवेंदौ इबुदौ द थोनबा फिरोल सिंग अमदी दाखन सिंग लाइसंगी मपानदा पुथोकलगा मई थरमकी लोइनना इबदौ इबंदौगी खुबमसु योट कुंबा अकनबा पोस्टक अमना यानदुना थुगाइरमकी महाकना मखा तान हाई कमिटी असिना चहीगी ओइना इबुदौ इबेंदौगी थरम पांगथोक्तुना लाकपनी अदुबु अतमनना अखोइगी मैतैदा सिंगनबा मानबा मवोंगदा मसक खंगदबा सिंगना लाइगी खुबम थुगाइरमबा मई थरमबा सि यामना लाइबक थिबनी मैतैगी लाइफम अमदा अतमनना सिंगनबा यामना उसितबा मानबा मवोंग असि यामना नुंगाइते हाइरदुना मरी लैनबा सिंगनसु मिटिंग चंगबियु हाइकी थौदो असिगी मतंगदा थौबाल पुलिस की ओसिना लुचिंगबा पुलिस टीम अमसु लाक्तुना मफम अदुगी फिबम सिंगसु येंगसिनबगा लोइनना केस अमसु लौखटख्रे हाइरी अखोइना हौजिक लैजैबा मफमसि याल चेराव चिंग हाइना खंगनाबा चिंगदुगी मथक्ता लैबा बै बुदौ बेदौगी खुबमनि मासे अखोइ महौसादगी हौदुना याल चेराव चिंगना खंगनाबा मफमनि अदु तौदबु मफमसि दैखोइना मतमि मतुंगिना बुदौ बेदौगी खुबमसि लालागा चहीगी ओइना मागी मथौ मवमसिन कमिटीना पांथोकपनि अदुबु यामना लाइबक थिबदि खंगौदना अखोइगी बुदौ बेदौगी लैबा लाइसंग असि कनागुंबा मसक खंगदबा अतमनना अखोइ मैतैगी धर्मबु सिंगनबा मियोइसिंगना मसक खंगदबा मियोइ खरना सामना अहिंगदा अखोइगी बुदौ बेदौगी मागी सेलिबा ड्रेस थोंग असि पकाइरगा ड्रेस की दरकार लेबा लाई थोम थबक सिंगदा सिनबा पलम खुरिमा मई थादोक्तुना महन तालमसी अखोइ यामना थमोइसिंगना नुंगाइजते मरमदि अखोइ मैतै जाति की ओइना मैतै अखोइगी ओइना लैरिबा सिगुंबा धर्मनिगी ओइबा लाइफम अमदा अतमनना सिंगनादुना यामना मवोंग तादना इबुदौगी मफमदा अखोइगी मूर्ति सिंगदा अकनबा थांगुंबा गेंदीगुंबना यालंबा अमसुंग मागी पोलमसिंग असे अखोइ मई थादोक्तुना यामना महन तानबा यामना उसित थोइदबा मैतै जाति अखोइबु यामना उसित थोइदबा अखोइगी असुंबा सेंगलबा अखोइ धर्मगी ओइबा लाइसंगसिंग असिबु महन तानबा मणिपुर की ओरकलिबा फिबम असिदा मैतैगी अमतंगाइरबा हिंगनबगी लंबी असि इंडियन कॉन्स्टिट्यूशन पीरिबा शेड्यूल ट्राइब असिना ओइबा हाइबसी मियामगी मैंडेटनी पालिबा लेंगाक नाथुबदा लेंगा की रिकमेंडेशन अदु थाबियु हाइना कंगलैपाक कनबलुक 𝗍𝗂𝐿 गी सेक्रेटरी जनरल 𝗵𝐿 लुवांगना फोंदोक्रे वाफम असि ngasi मितैबु शेड्यूल ट्राइब लिस्ट चलहनगदबनि हाइना हौकिबा चही 2012 गी नवंबर थादगी हौदुना थामा चुपना चथकिबा मास मिस कॉल कैंपेन फॉर मैतै शेड्यूल ट्राइब स्टेटस की मियामना पिरकिबा मैंडेट अमदी डाटा सिंग यावरबा आउटकम एंड रिकमेंडेशन कौबा लाइरिक अमा मणिपुर प्रेस क्लब ता फोंकिबगा लोइनना हाइदिबा लाइरिक असिगा लोइनना मेमोरेंडम अमा ngasi मणिपुर की चीफ मिनिस्टर दा पिसिनकिबा थोरम अदुगा मरी लेइनना फोंदोकिबनि ngasi loop taruk na sinduna Manipur Press Club ta pangthokiba paugi mifam aduda Kangleipak Kanbalup 𝗍𝗂𝐿 gi Secretary General 𝗵𝐿 luwang na hai hauzik laidiba mitai meitai gi status asi aduki matik yamna khudong chadaba amada leire asigumba status asi survive tawdaba yade haibagi wakalonda SDS na amatangaidaba solution amani khanduna masigi damak changseliba organization singi apunbagi firep ama oina mitai bu SD list ta jalhangadabani haina changsilakibani masigi saruk ama oina hauki
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯅꯣꯚꯦꯝꯕꯔ ꯊꯥꯗ ꯃꯩꯇꯩꯕꯨ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤ ꯆꯠꯊꯈꯤꯕ ꯃꯥꯁ ꯃꯤꯁꯀꯣꯜ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯥꯈ 10 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯔꯛꯈꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯕ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯕ ꯑꯃꯁꯨ ꯑꯣꯏꯔꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯇꯉꯥꯏ ꯐꯗꯅ ꯊꯥꯗꯕ ꯌꯥꯗ꯭ꯔꯕ ꯔꯦꯀꯃꯦꯟꯗꯦꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯤꯌꯨ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMC ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯎꯔꯤꯠꯈꯤꯟꯕꯝ ꯀꯨꯟꯖꯣꯅ ꯍꯥꯏ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2023 ꯀꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯗꯒꯤ ꯍꯟꯗꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ST ꯁ꯭ꯇꯦꯇꯁꯀꯤ ꯗꯤꯃꯥꯟ ꯇꯥꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ 미ꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯑꯁꯨꯝ ꯇꯞꯅ ꯃꯨꯠꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯕꯝ ꯊꯣꯛꯄ ꯔꯦꯀꯃꯦꯟꯗꯦꯁꯟ ꯑꯗꯨ ꯊꯥꯕꯤꯌꯨ ꯍꯥꯏꯈꯤ Disco campaign asi masih apa mai pak pun masih apa masih seorang ni lak teragi macam ta apa disco campaign asi tu response lagi aduna masih dah apa nasi hari disco campaign tu ki bakal setar kuina maduda bikiba apa public nende masih tak ai pada ba hajiki situation asi dah nede ki hingdana bagi amat tangai ba apa ki ngakosi Indian constitution bi ba se tu ta chuna koi hai bisi ki amat to ni jana ba ngasi ayuk pung mapalom tabada Kakching district ki manung chanba Hianglam Hiranmei amasung Hiangkhong gi mafam singda Kakching commando amadi Hianglam police station gi apun matim amana thi humbagi operation chathabada makhal makha kaya gi khuchu khulai sing maru amadi bom yauna atai polam kya phangba ngamkre police tagi phangba paw amagi matung ina operation adu Kakching commando unit ki OCSIS Birlana luchingduna Kakching gi additional SP operation Binoy Chongtham gi meeting makhada SP Thokchom Bikramjit ki apun meeting makhada Kibani Hairi operation aduda Hiangkhong gi mafam amada khutu khulai sing bom na chingba narak mongsong amagi marakta lotuna thamlamba thengnaki khulai sing adu ahangba chengbek amada haplaga lotlambani hairi phanggiba khutu khulai sing adudi ahangba magazine yawba country made 9mm pistol ama detonator yawdaba 38mm ke 1 hand grenade ama 2-inch mortar ahum bulletproof jacket ani battery yawdaba buffing handset ama amasung hunting boot pair amani khutu khulai sing adu Hianglam police station da makha taba logi thabak lokhatnaba sinakri hairi Manipur gi jagoi isai chatna kanglon atop state singda leite lamdam asigi jagoi isai amadi sana khotna bana malem gi miyamna Manipur bu mayek sengna khangi haina Manipur gi governor Anusya Wikena phongdokre wafam asi ngasi progressive artist laboratory gi golden jubilee celebration amadi Guru Thiyam Tarun Kumar gi khwarirol mitam maikhum hangdokpagi thoram ama lamboi khongnang khongda leiba progressive artist laboratory complex ta pangthokiba thoram aduga mari leinana phongdokkibani maikhum hangdokpagi thoram aduda governor Anusya Wike Manipur University ki hanigi vice chancellor Hizam Tombi amadi A Radhakanta na thoramadu gi athoiba mithung lensing oina saruk yaki governor Anusya Wike na hai asigumba thoramasida saruk yaba phangwasi laibak phabani progressive artist laboratory asi chahi yankai surakpa asigi manungda saknai daba artist kya puthokpa ngamki lamdam asigi art and culture asi top pa awangba thakta lei technology gi matam asida sanskriti asigi achauba fida ama leiri Guru Thiyam Tarun Kumar na lamdam asigi jagoi isai dharmana chingba yokhatnaba ngalingei kumjalising amga chamapan humdra manga dagi hauduna progressive artist laboratory linkatuna lamdam asigi artist kya puthoki mahaki makhada saknai dabi artist kya puthokre Manipuri classical dance yokhatnaba hanba leitana hotnakiba guru amani progressive artist laboratory asi khwaidagi masaknai daba institution amani laboratory asigi damak angamba thakta lengaki maikeidagisu hotnagani haiki गुरुजनों का आशीर्वाद साथ रहेगा ये प्रतिमा
मुझे लगता है कि बहुत हमारी आने वाली जो पीढ़ी है, जो आज के छोटे कलाकार हैं, युवा हैं, इनके बारे में शायद लोगों को पूरी जानकारी या कहानी, इनकी स्टोरी, ऐतिहासिक इनके जीवन का बहुत कम लोगों को शायद जानकारी होगी। लेकिन इस अनावरण से, इनकी मूर्ति से न जाने कितने लोगों को इसका प्रेरणा मिलेगी, उनको आगे उनके जीवन से। और वो लोग भी, जितने भी हमारे गुरुजन इस एकेडमी में हुए हैं, जिनकी प्रेरणा से हजारों कलाकारों ने अपने जीवन में संगीत, कला और विभिन्न क्षेत्रों में कामयाबी हासिल। चाही अमा जुबना चथगदौरिबा गोल्डन जुबली थौरम अदुगा मरी लेनेना सोबेनर अमसु फोंकी संगीत नाटक अकादमी अवार्ड 2020-2021 संगीत नाटक अकादमी फेलोशिप 2022 संगीत नाटक अकादमी अवार्ड अकादमी पुरस्कार अवार्ड फंख्रबसिंगदा अचंब खुदोल पीदुना इकाई खुमनबसु उतखी। लमदम असिगी महिरोय कयाना मसागी ओइजब थादोक्तुना मरैबाकीदमक होटनरिबा असि तसेंगना चौथोकपा पोई मियामगी थबक तौरबसु महिरोय अमा ओइना तुंगी थबक्तसु माई ओनसिनबा मथौ ताई हाइना सोशल वेलफेयर डिपार्टमेंट की डायरेक्टर nganगोम उतमना फोंगदोरक्ली वाफम असिंग असि अपुनबा लैपाकी महिरोय सिनपानलोक एम्स की 32 सुबा मपोक कुमन की थौरम अमा जैन मणिपुर डांस अकादमी दा पांगथोकिबा थौरम अदुगा मरी लेनेना फोंगदोकिबनी थौरम अदुदा मणिपुर यूनिवर्सिटी की डिपार्टमेंट ऑफ लॉ की हेड ऑफ डिपार्टमेंट डॉक्टर युमनाम प्रेमानंदा एम्स के प्रेसिडेंट ओइनाम निकासन एम्स के एडवाइजर पुयाम जॉय इकल की सेक्रेटरी जनरल वहेंगबम लुवांग लेमना थौरम अदुगी मिथुंगलेन ओइना सरुक याखी थौरम अदुगा मरी लेनेना डायरेक्टर उत्तमना हाई मणिपुर के हौजिक तंगदु लेता दबा फिवम मसिदा महिरोय कयाना मसागी लाइरिक तंबदगी मरम कनबा अमदी अवाब तारब कया सिगी मतेंग तौबना हेन लुमना लौदुना मियाम की थबक कया तौरी महिरोय अमा ओइना मियाम की मतेंग तौबा इरमदम नुंसीबगी ममी ताबा अदुकी मतिक चाउथोपा पोई मियाम की ओइबा थबक थौरम कया तौरबसु महिरोय अमा ओइना तुंगी ओइबा लंबीसु सेमनबा होनबा तंगाई फदे हाइखी। Jadi yang orang sangat apresi kali ini tahu betul orang bersanggah betul orang main tahu betul yang macam mana mama main apa main macam mana yang jarang macam mana waktu kota bangkang dalam mulai bangkang dalam kudim batang zaman itu bu hanya dua batang pemain dengan tu apa ama bama batang ada ting ada tahu betul bayar apa tahu fikir tu kan bayar cuma itu kan bayar karena hawiksi akwai inkhalaibana ama matamanga emotionna magi mareba nungsiba mapurut nungsibaduna mangkharga nasaigi mahiro sangagi laptoga dongan ba activity mayama relax camp relaxing mateng pamna bana ko student ko singi mateng pamna bana ko masi mayama la ko sila kuna masi su tawda ya da program mo wega su masi na ko amapun wega di ya साधना मोइना महिरे मोइना साथी मोइना आदि तुंगी सुरुम खल्लगा थौरम अदुगा मरी लेनेना ओइनाम निकासना फोंगदोरकपदा एम सफोंगलकपदगी ngasi फावबा लमदम मसिगी ओइबा इशु कयादा सरुक यादुना लाकली मियोइबगी पुनसिबु कन्नबा होनबदा मरु ओइना चंगलिबा ई पीबगी कानबसु तोंगान तोंगान बा मफम कयादा अवेयरनेस पीबा चटनबा सेम सारी लोइनना हौजिक लमदम मसिदा नुपी आंगांगसिंगी ओइबा ताहाई उहैदबा कया अमा थोकलकलिबा सिगी मतंगदसु तोंगान तोंगान बा मफमदा चटुना अवेयरनेस पीबगी थबक चथदुना लमदम मसिगी ओइबा थबक थोरांग कया लेप लैतना पाइखतखिगनी हाइखि इसागी रोन एकतना थोंजाबा अदुनबा महिरुइसिंगी ओइबा महिरुइलु अपुन मैले पाकी महिरुइसिं पांगु हाइरिबा महिरुइसिं पांगु असिना साफुंगलखिबा ngasiga thana sahi taragani thoi mapung phabagi ngasi asumnaba Jen Dance Academy da koina achamba program ma sinja langjabani loina na aims na akoigi iramda masigi leimai da hek sakhong ba matamdagi hongna tungan ba issues kaya tungan ba watuk la tuk kya da panjaru da batarasu yarna tholang yaduna lakli masi miyam na khangre wa phomani aims na tawgiba amadi sathaki bathau thomsi hangana panna batarasu hauji aims na sangjala kadaba amadi sathar kadaba thok thong khadang panjarabada aims na sahi lisang sina sathar kalakwa adunaba pali purigi liklam kannanaba katoklaba ishegi haina min thonba aims ki thongising na miyam i dan tonggi asigumba kongjang sigumba awareness ka loinana
Pokso Act asina mapung fana victim oiraba singi justice fangnaba hotnabada panel of support person ama semba mathau tai haina Manipur Commission for Protection of Child Right ki chairperson 𝗍𝗵𝗲 na phongdokre wafam asi Pokso Act section 39 gi makhada support tawfam thokpa mioi singda hauziki matamda chanaba mawongda karamna guideline tawgani haibagi matangda state ki thakta khana nainabagi thoram ama major khulda leiba Manipur Press Club ki lokta holda pangthokiba thoram aduga mari leinana phongdokibani National Commission for Protection of Child Right amadi Manipur Commission for Protection of Child Right MCPCR anina kuchamna duna pangthokiba thoramaduda Medical and Health Services ki Director Dr. O Sanahanbi amadi Crime Against Women and Children ki Superintendent of Police PS Maheshwari na President Member oina saruk yakhi thoramaduga mari leinana 𝗍𝗵𝗲𝗏 na hai chahi sudriba angang singda natabali chatpa mioi singda karamna chairak phanghanggani haibigi matangda miyamna punna khangnare masida maru oina chahi sudriba angang da natabali chatpa matamda Pokso Act asi panba yai haidiba Act asina mapung fana victim oiraba singi justice fangnaba hotnabada panel of support person ama semba tangai fade angang sing matau karamna loina gani senagani amadi Pokso gi maramda ningthina khanglaba miyoina support person ohenba changi haidiba miyoi asina support person oiraba matamda angang singi oina chapchaba justice fanganduna Pokso Act asi matam changdana victim singi justice puthokpa ngamgani haiba wafam phongdoki Pokso Act section 38 की मखादा तोगम तोपा support person victim of the sexual assault हाइबतारे मसी मतंगदा कोई खुनबनी लोइना ना कोइना याम कन्ना जिकी मतमदा Pokso से यामना थुनरे mandatory reporting एना Pokso का चाना बा मददा पानया बा अनांगदना तबा मंचचापुनी पाउसे हेक लेगदी मधु पुलिस दा अनको पुलिस स्टेशन दा रिपोर्ट तौगदबनी हाइबी वफलोसी अवेयरनेस या वांग लेरे मतांग सिदा इना हाइजेनी मदि हाइबा particular section asida mandatory reporting haina leiba asiga loinana mandatory reporting haibadi haiba police station dugi leiriba staff sing aduna angangi mathata nataba ruta sada chale Pokso Act se attract tobayaba adugumba Perform a toy higher the Soidana report over yes, registration over set, which is mandatory. Have the Pogavani, the Rimomatamla, Equina report over Chapada, Madu report over Havayadaba, police knowledge from Havayadaba in the sea. Sa 𝗍𝗴𝗃 yokhatuna asang amana thanba iramdam ama ohalasi haina Forest Environment and Climate Change ki Additional Chief Secretary 𝗵𝗂𝗏 na phongdokre wafamasi ngasi Directorate of Environment and Climate Change Environment of Manipur na sinduna Imphal West District ki manung chanba khongampat ki State Botanical Garden da be part of the plan haiba hiramda pangthokiba International Day for Biological Diversity ka mari leinana phongdokibani thoramaduda Technical Committee State Wetland Authority Manipur ki Chairman Dr. 𝗍𝗵𝗲𝗏 CSIR Northeast Institute of Science and Technology 𝗩𝗶𝗏 ki Chief Scientist Dr. 𝗍𝗵𝗏 Environment and Climate Change Manipur ki Director Dr. 𝗍𝗵𝗏 na saruk yakhi thoramadugi manung channa chahi 2023 gi oina Climate Change Reporting gi manga suba State Level Media Fellowship thakiba singda award letter su khutsinaki thoramaduga mari leinana Forest Environment and Climate Change ki Additional Chief Secretary 𝗵𝗂𝗏 na hai Mamangai matamda sa 𝗍𝗴𝗃 yokhatpagi mami taba ude adubo haukiba chahi khara asida umang wamang singda anobo 𝗍𝗴𝗃 chaktaba kaya ama thengnaba haurai umang wamang sing kokthokpana aying asagi khal asi kaitharaktuna miyoiba ikhoida khudongchadaba kaya ama mayok nahali masi pumnama asi thingnabagidama pukchel sengba umang wamang sing kokthoktana thamba sa 𝗍𝗴𝗃 yokhatpa yamna maru oi amadi Prime Minister amadi State Lenga ki Chief Minister na umang wamang kannaba paikhalakliba khongthang kunimak thagatpa phongdoi loinana masi khaktana tana turel singda amot akai sing langthoktuna mothaliba asisu chumthokpa mathau tai masina ising adu sejanaba matamda makhal makha kya gi laina tina narakpa yai turel pukhri sing nana sengdokpa yamna maru oi haina su phongdoki to preserve our biological diversity, preserve our flora and fauna. I'll give you one example. I was posted DC Ukhrul. I went back on deputation in 1998. Again I came back in 2006-07. That time when I came in 2006-07,
When I was going from Imphal to Ukhrul, if you reach near 𝗠𝗔𝗡𝗏 cement factory, earlier there used to be lot of birds and you will hear the voice of birds. But in 2006-07 nothing was there. When I came back in 2015-16 and then 17-18 onwards, if you go towards 𝗠𝗔𝗡 cement factory, you will find the voices of the birds. It shows that we are now sincere and we are aware about preservation of our biological diversity. 𝗵𝗵𝘀, it is written here, very important historical fish in the culture of Bisnupur District ki Oinamda Laiba Thambalmari College da Ahanba Alumni Meet Manipur University ki Vice Chancellor Professor N Lokendrana Chief Guest Oiduna Pangthokre. Thoramadu Project Director cum Chief Engineer 𝗃𝗴𝗲 Amadi, Alumni Association ki President Dr. 𝗃𝗴𝗲 Amadi, Professor K.S. Mohan, Principal Thambalmari College su Dice the Famki. Ngasigi Thoramduda Alumni ki Directory Amadi College Profile su Fongdoki. Thoramadu Dr. L. Baleshwar na ngasi Pangthokli basi College asidagi pass out taukraba Mahiroi singna kari taukraba amadi oza singna makoina tambikiba mahiroi singna asigumba afaba fibamda leire haibagi wari watai punna sanaminabagi thoramni haiki Vice Chancellor Professor N Lokendrana Institute ama semgatpa sagatpa haibasi yamna commitment leina thabak tawwa changi aduna MP yaima amadi atai miyoi kyana chahi kya wana semgatuna hotnabadu ngasidi mangfaungnare chahi 30 gi matungda full fledged oiba mapungfaba college ma oire haiki Pura mari mapaan su tawai to Manipur di am chauna to se kya bole to yam important hoi ba jaga ni na tangai phajana koi to de ya de na za principal ni to magi leading makhada koi Alumni Association se nam kadam koi 2020 dagi sum apai na ki kari to bogi mamun kari wa su dai jaram bani aluga annually apai apna ke na report apagi pass out program ba sada sagi report ba koi kare try da koi placement leike aduga koi na placement leike ba kambu na annually apai na meeting ma sumaina gathering ma tawaga mayam se full laga koi knowledge ma sharing tawna ba institution ma sugat ba anba haibase yam commitment amago rena apona ba agar dani ka sai ko taw jai ho hoye bukan mengembang sedut antara dunia dan dunia basis di anggur dari sedut anggur tunggal pipa border state atau Manipur dan hanya tahu lagi education itu transformative ऐसे बढ़ता industrial का landlocked का आलू का society jadi education itu transformative ऐसे बढ़ता education itu through the another technologies another ideas Ngarang dumidang wedam Kakching District ki manung chanba Hianglam Police Station na konba Hianglam Hiran Maida nupa ama makongda nomoi na kaplam badu lona thingkraba yawolup Socialist Revolutionary Party Sorepa Kanglaipak na chathakiba warakpagi thabakni haina parties na khangalakli ngasi Sorepagi Publicity and Organization ki Secretary MC 𝗍𝗴𝗲 na media da thadorakpa cherolaman hai lupki Central Military Bureau gi pongdam matung inna lupna khanaraba matungda Pathau 2nd Lieutenant Kaisam Hemanta LS Ruani chahi nifugani thoi ingaurok makha laikai bu makhongda kapagi cherak asi pibani Pathau asina maranai gi oina miyamdegi sel khairamba mayai kaba chinjak sizinaramba amadi makha thaba yawol lanmi singbo aranba lambida puna ba hotnarambagi lupna cherak asi pibani haina cherolasna hai mahakta natana mahakaloina na aranba lambida yawol ihaugi mayokta thabak tawminaramba khudingmakna aranba thabak sing tawba khudakta lepnaba khangalakli loinana lup asigi mingda Yawoloi saduna senja thumja tawba mayai kaba chinjak sizinaduna lupu miyamda lana uhanaba hotnaba pumnamakta hena ka henba cherak pigani masagi aranba semdok chanabagidamak hena kanba cherak pikidrabasu matungda amukhana lupki mayokta thabak toroklabadi masidagi hena hakpa cherak pigani haina lupna khangalakti haire Kakching District ki Hianglam Police Station na konba Hianglam Hiran Maida ngarang nungtil sakhangdaba singna miyoyama puraklaga nungmaina makongda kaplambagi thongdok adubu yaningdaba fongdoktuna ngasi Hianglam Hiran Maida wakat mifam famduna khongjang junction khrei khongjang adu Hianglam Hiran Maigi Maira Paibi amadi Youth Pioneer Association ani na punna chathakibani wakat mifam aduga mari leinana Youth Pioneers Association Hianglam Hiran Maigi Vice President S Chaubana sakhangdaba singna ngarang laikai asida chatharamba thong adu laikai asigi miyamna yaningde
मरुओइना थौदोक अदु चथबदा लेकाई मियामदा वहाई अमा फावबा हाइरमदबा असिना मरम ओइरगा लेहौरिबा मियामदा अवाबा कया मायोकनरे मरम असिना लेबाके सुकलुदबा मतम असिदा चथरमलिबा थौंग असि मखाताना कनागुम्बा लुप अमतना चथबिरकनु हाइकी ngasiगी wakat mifam aduda miyam marakta nongmai kapai yaningsde miyamda aki akhang pibiganu nongmai niyom chumna sizanabi haina placard kyasu sizanaki yang lam jamai gi kom ima horima komutingi yak nakalda miyam tinba mafamda koi khangowdana kanano karino haina aikoina khangowdana misam makak araga puraklaga mafamdida miyam tinba mafam ireika asida sakangdaba khara laaga miyama bunnoira kapina thamamba aduga aikoina kari marangidamata kapibano karigidamata haina aikoina hangbogi tanda pidana pudakta makoina pidasingduna gari ama wairaga aduma puduna sakhiba aikoigi asuyamna manipuri kallaba lani matamasida asigumba miyam tinma mafamda karigidamata kari tawrambagidamta aikoi masengi marakta amana amada tosra tawduna otpaibasi ai lekaisigi 𝗩𝗴𝗲𝗏 association gi club ki bai president moina ai samaki magidagi miyam gi mahutsilaga मियोय अमबु गारीना थोमलमलबा मतुंग पुनसिबु करिसु लेतना लौदुना हन्ना येंगलमदना चटकिबा मियोय मरी लेनबा डिपार्टमेंटना अथुगा मतमदा फागतपियु हाइना इम्फाल वेस्ट डिस्ट्रिक्ट की मनुंग चेना लेबा लोइतांग संदुमदगी ngangbam रेबान फोंगदोरकली ngasi manipur press club ta pangthokiba pawgi mifam amada wafam basi फोंगदोक्लेदुना रेबान हाई चाहि एसिगी फेब्रुआरी 13 ता लुवांग सांगबम दा लेबा IGAR साउथ की गेट मनाक्ता रेबागी मपुरोइबा 𝗵𝗵𝗶𝗂𝐿𝐵 चाहि निफु गाड़ी अचौबदा लाक्पा मसखंगदबा मियोइसिंगना गाड़ीना थोमलंबनी गाड़ीना थोमलंबदगी सोक्तुना लेरिबा 𝗵𝗵𝗁 हक्सांगी सरुक खरदा शरु तेकपना मरम ओइदुना थबक सुबा नोंबा ngamdana लेरि गाड़ीन थोमलंलिबा मियोइसिंगी लंगला लंगजिन था अहुम सुरकलबा फावबा खंगबा ngamdri हाइरिबे एक्सीडेंट अदुदा सोक्तुना लेरिबा 𝗵𝗵𝗁ना तोंगलकपा गाड़ी हाइंगांग पुलिसना लौखतुना हौजिक स्टेशन दा लेरि गाड़ी अदु लौथोकनबा चटपा मतमदा हाइंगांग पुलिस स्टेशन की माइकैदगी मखोइगी ओइबा खरसा खरा पांबा मानबा मवोंगदा वफम कया फोंगदोरखी हाइना रेबाना मखा ताकी 𝗵𝗵𝗁 अमदे रेबा मचानुपा हौजिक हेरिटेज कन्वेंट स्कूल दा क्लास 6 तमली इमुंगी अवाद अपा पुरंबा मपुरोइबना सोक्तुना हौगत कांखत ngamdana लेखिबना मरम ओइदुना इमुंग असिगी खुदोंचादबा कया अमा मायोकनरी मियोय अमगी पुनसिबु करिसु लेतबा मवोंगदा गाड़ीना थोमलमलगा हन्ना येंगलमदबा हाइबसी तसेंगना पेंदे मसी मरिगे लेनना मसी मरी लेनबसिंगना गाड़ी थोमलमलिबा मियोइसिंग अदु अथुगा मतमदा फानबा होटनाबियु हाइरदुना गाड़ी थोमलमलिबा मफम असि VIP गी लंबी अमसु ओइदिबनी मसिदा करिगी था अहुम फावबा फाबा ngamdribano इमुंगी अवाबा असि येंगबा ngamdabana पिकलिबा मचाना लंबीदा थोक्तुना येरुम योली हाइनसु फोंगदोकी Di mana terjadi bagi sebenarnya pun aja sebab kalau dia di mana pasti lagi pasti perlu berjaga ini tu maga tu tidak mereka, tu maga tu tidak mereka hanya yang bilang dia aku perlu ai yang macam macam di mana sudah raga di mana cak aku orang pinjam di mana di semua satu yang dari negara Surbala lah, minta nama je mana cak di orang di daerah sebab begini pada zaman dia ini satu di mana ini di mana mulai tu bila mana pun nama lagi seru serang di bayar suya berapa jenda di mana di berapa jenda kerana jadi itu kalau tu boleh jadi apa yang dalam sistem mereka kerana ada je kerja je pak kau pun sahaja dia kau pun sahaja kerja macam hanya yang bila dia pak itu pasti hanya yang bila dia punya itu pasti kan dia ada yang itu kami मणिपुर लेंगा के डायरेक्टरेट ऑफ यूनिवर्सिटी एंड हायर एजुकेशन की कॉलेज स्टूडेंट मॉनिटरिंग इनिशिएटिव कोस्मी प्रोग्राम ना स्पॉन्सर तौरगा थौबाल ओक्रमदा लेबा वाइकोम मनीगास कॉलेज ने सिंदुना मीट द साइंटिस्ट हाइवा थोरम अमा ngasi कॉलेज असिगी सेमिनार हॉल दा पांगथोख्रे थोरम अदुदा डायरेक्टरेट ऑफ यूनिवर्सिटी एंड हायर एजुकेशन की एडिशनल डायरेक्टर पी शांति कुमार ना अथोइबा मिथुंगलेन अदुगा वाइकोम मनी गर्ल्स कॉलेज की प्रिंसिपल प्रोफेसर 𝐻 शर्मना थोरमपु ओइना सरुक याकी मीट द साइंटिस्ट के थोरम अदुदा सरुक याकीबा UGCDAE कंसोर्टियम फॉर साइंटिस्ट रिसर्च के साइंटिस्ट जी इंजीनियर जी ओइरिबा डॉक्टर GS ओक्रमना सिंप्लीफाइड नैनो टेक्नोलॉजी अमसुंग सम इनसाइट ऑन
yogashan food and health based on my life experience with other profile topic anida wangangki loinana saruk yariba singna hanglakiba wahang singi paukumsu scientist GS okram na piki 𝗍𝗵𝗏 Girls College ki Department of Geology ki Assistant Professor Dr. 𝗍𝗏𝗏 Sunil na meet the scientist ki thoram adu pangthokpagi matangda haikibada thoram Mairoi singi tungi career da makoina kari tawba yabagi amadi kari ithil piba yabagi haibadu khanganabagi pandamda Directorate of University and Higher Education ga khutsam naraga meet the scientist ki thoram asi pangthokpani haiki thoram adu da college asigi mairoi sing amadi oja sing atai staff sing na saruk yaki the scientist hyper program asi Directorate of Education you makhada Osmi have a program to give a sponsor to Pantok Sabri. A coin of Karikidamata made the scientists Pantok no have the Taragadi. The Sigi Quaking Kalgiva Satri Singida, Mokoida preserved the Kanito Boya with the gay, Mokoina Sigi Tamaro Rega, the Traga, Karamba, Pantopoya, Valley, Bugi Hagudu, Yamanamda, a Quaking local. The Lejaba, which scientist Yamna, one way to the Mamins and scientist GS Okram, Mayana GS Okram, I know about scientist Z, Sigway Kautuna, Gangsik interaction with Maggie. Huzik Pagmaratan at Invrekama Lominesi. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Breaking matung da mayam utaram nokchiri makhataba pau pijari Garang Manipur Police na lona yadabani haina ating matham khraba RPA PLA gi kadra taruk lamsangi mafam amadagi fare haina police ge fangba pau amana hairi Fariba kadra sing adudi Nandaibam Opendro Singh Alias Risikanta chahi nipumapan Yumkhaibam Rakesh Singh Alias Puri chahi kuntraganithoi Ngangom Lakhan Singh Alias Nanau chahi kungamari Wangkem Ratan Singh chahi nifugataret Haisnam Deven Singh chahi nifumatoi amasung Moibung Khongbam Binu Mitei chahi nifumapani hairi Makoidigi 9mm pistol ama magazine ama yauna .32 pistol ama kapa yadiba marutaratruk yauba magazine ama mobile phone nipal amadi gypsy ama fagatle hairi Ngarang bi kunma thoida security ke apunba kangbu amana lamsang area dagi fare haidiba Nandaibam Opendro Alias Risikanta chahi nifugamapan Yumkhaibam Rakesh Alias Puri chahi kuntragani thoi Ngangom Lakhan Alias Nanau chahi kungamari Wangkem Rata chahi nifutaret Haisnam Deven chahi nifugamathoi amasung Moibung Khongbam Binu chahi nifugamapan haidiba mioi taruk asi RPF amadi masigi lanmi sanglop PLA ga karigumba hiram amatada mari leinade haina lona yadabani haiduna athingba thamkraba Revolutionary People's Front ki Assistant Secretary Publicity Bamkina Media da Thadorapa Chirolamada Kanghalakli Ngasi Jiribam Forest Division amadi Paripuri Athoba Ningsinglup Jiribam Anina Sinduna be part of the plan haiba team da Pangtokiba International Day for Biodiversity ki thoram Jiribam gi uchathel da leiba Ningsing Kunda miyamna uchara kya thaduna chamna pangthokre ngasi ki thoram aduga mari leinana DFO Jiribam Ilangbam Nirmala Chanuna haibada Haikibada ngasi Biodiversity Day
2024 ga mari leinana ꯖꯤꯔꯤꯕꯥꯝ gi ningsing khul biodiversity park ta ꯖꯤꯔꯤꯕꯥꯝ forest division amadi pari puri athoba ningsing loop anina pullaga ngasi u chara kaya thaduna biodiversity day gi tharam pangthoki matung tarakpadasu miyam punna sidagi hena mapung fana pangthoktuna chahi gi biodiversity day bu celebration tawsi haina phongdoki 24 ꯖꯤꯔꯤꯕꯥꯝ forest division ga pari puri ningsing khul gi association ga ꯑꯩꯈꯣꯏꯒꯤ ningsing khul biodiversity park ta biodiversity day celebrate tawbaga mari leinana mayam du ahakna biodiversity bu kannabagi damakta mayam gi sohojok nizari hanana Pari puri athoba ningsing loop Jiribam secretary T.S. Ratan Singh na phongdorakpada ngasi Jiribam forest division gi maikai digi u chara pirakpa amadi Jiribam da laidiba CSO sing mayamna saruk yaduna u chara thaba yawi bagi damak thagachari loinana be part of the plan haiba theme da mipung kudingmakna khanthabiduna aikoina environment asibu ngak senduna thamsi haiba wafam sing phongdoki YouTube ngaki channel amadi kara mayam purna masi kusunarina uja thabi thaw angku chabani aina masi paja miyam da special ngodi masi biodiversity dina lakna tanda masi makhoi piriba masi 2024 gi thim da jariba be a part of plan habiti masi akoi mahausa gi khalla takhariba ilon sibo thagana hanada social democracy Khangabukta laiba private hospital pharmacy karbar macha macha tawjariba singda loop kayana aki akhang pokhanba yauna puba thangba ngamloidawa demand kaya tawba du yaningdaba phongdoktuna batchko khangabok amadi apunba maira paibi loop khangabok na sinduna khangabok bazar da wakat mifam chathakre mifam aduda saruk yakibi amana haikibada asigumba demand tawbagi thabak asi matungda amuk hanna tawbidanaba mari leinaba singda media gi thongda thamlakli ngasi akoi khangabok apunba maira paibi amadi besona thinjaraga phamjariba protects asi khangabok ta leiba parja akoi gi private hospital amadi pharmacy business masa tawraga hinjariba parja section kuding makta akoi gi puwa thangba ngamoidaba demand kaya tawbirtuna awaba piba aki akhang nanganba masi khangabok ta leiba parja maira paibi amadi besko khangabokna masi akoi yajaningde masi gumba thawong asi matunda amuk hana tawbidanaba medagi thongda akoi hanana akoi haijeri Council of Higher Secondary Education Manipur Kosem na laudana pangthokiba class 12 ke exam da science stream gi oina Nepal suba position tarakraba wangkai ayang pali degi toizam lenin apokpa amadi apokpi toizam ongbi renu gi machanupa toizam ganasyam Apopi mama BP stroke tawbada yum ingkol yon kibadagi khas len gi mafam amada leiduna lairik pafam fawba leitabana wana hona jarakpana Nepal suba position da lakpada pungning thagat po oina Diamond TV da face to face interview pangthoktuna maduda Diamond family na amadi Diamond TV na lupa lising kun kuchinakre Selgi tengbang kuchinaduna Diamond TV khongjom amadi wahong radio gi MD 𝗵𝗂𝗃𝗓𝗏 na haikibada mamangda mayum leijajaba commerce topper ena nauremda pungning thagatpagum ngasigi asisu pungning thagatpani amadi tungda lakadaba mahiroisingda laidaba imungi masasu position lepa yai hotpu hotnarabadi ngamdaba leiti haiba para ama tamhongnaba haurakliba mahiroisingi damak nganasyamda tengbang zabani haiki Handak ki Kosem ki pangthok ki examination da 8 position takraba toijam Ghanshyam ga koi unajabani Ghanshyam gi asisu mamang da koi unajakiba aina ga haiphe chapmane masagi yumpham leijadaba adubu yumpham leitrabasu 8 position taba yai haina uthorok pasina koi tungda horukliba mahiroi singda asoba parama kaktambi ba haiba tare masina koi Diamond family tabi riba mayam purmanga mahaki mafam da koina kachabani sultangi rupali singkun khaktang mahaki tungda lakadaba examination gi tonga tonga singesida mateng khasik oina na bahai jaba tare aduga aikoi ngasigi thormasida mapung phanbiba miyam pono apu hanana thagachari loina Diamond gi family na ekoigi isa sida lupali singkun magi tungi punsigi dama khaijaba tare yumpham leitragasu mai palakpa asigi dama ta haijaba tare duga pungma asigi yengjarka thon ngamjaba khudol tamjaba YK College Wangjingi Internal Quality Assurance Cell ama Seminar Committee na sinduna
Understanding Unfolding Conflict and Violence in Manipur haiba hiramda nongmagi oiba state level seminar ama ngasi college asigi mini conference hall da pangthokre seminar adu hongdokpagi thoramda DM College of Science Imphal gi retired principal Dr. 𝗍𝗏𝗡 𝐍𝐞𝐰𝐬 athoiba mitunglen 𝗍𝗃 College ki principal Dr. 𝗍𝗏𝗡 𝐺𝐸 𝐶𝐸 thoramapu amadi college asigi Department of Economics ki retired associate professor Dr. 𝗍𝗏𝗡 𝐼𝐸 akhanaba mitunglen sing oina saruk yakhi seminar adu hongdokpagi athoiba mitunglen gi warol pibada Dr. 𝗍𝗏𝗡 𝐍𝐞𝐰𝐬 hai leibak asigi atai mafam singa yengarubada irang thokpagi chang asi lamdam asida heli haibada haiman bathokloi lamdam asigi topography ching amadi tam religious unity oidaba amadi history khangdaba dagi thokpani maram asina aikhoi khudingmak amata oibegi wakalonda thabak tawraba amadi history masak khanglabadi lamdam asi tangdu leitana leigani haina Dr. 𝗍𝗏𝗡 𝐍𝐞𝐰𝐬 makhatana fongdoki ngasigi seminar adugi technical session da social scientist Dr. 𝗍𝗶𝗏 𝐿aishramna peaceful coexistence in Manipur haiba hiramda IRE Groups of Institute ki principal Dr. Rajiv Kumar na unveiling the layers of conflict and violence in Manipur as a journey through history, ethnicity and politics haiba hiramda MB College ki Department of Political Science ki Dr. N. Somarendra Singh na separatist identity politics illegal activities in the violence in Manipur haiba hiramda aduga 𝗍𝗃 College ki Department of English ki head associate professor P. Somarendra Singh na concluding remarks the way forward haiba hiramda resource person oina wangangki masi asing mane ko thene unity lecture bisne ko se ingo amala hare ko Sekharan kumba bisne ani thokre me ai pai nganda amaning do support iba amaning do mai iba sumai ko raga amusung le me adigi mai script ani thor ko se ta adigi ani thokpi bisne ko to me am ye si ko thene me kundi du me ba adna sumai thok ko na mai nu kaya ko na to na mo ko gi hangedo facility UPS exam thab kanu singi ai schedule ceremony na UPS exam me hangadam ne ba akoru ko yanang je ani ma tele lai UPS exam da general jo 10 question gi mun la ko ngam yawe ba I kuja ga 10 question mun lai ni daina hoi lai ni aduna ai koi Manipur si ai san khande mali yam brilliant le ba adu ga koi se ai unity le ta ba amaga ta hai sin ma wai ma na ba duna ki ma ne to ga gi ai koi se brain je jor sa ya bi ne koi Mamang chahida ibadau thangjing harauringeda irang lakibadagi mapung fan harauba fangkidrabasu moirang thangjing chahi sida laibaki yaifanaba chahongnaba punsi nungsangnaba lai haraubagi thoram numit kungani pani pangthokani haina lepnaduna lai haraubagi thoram chathari ibadau thangjing harauba manungda aruba thoram ama oiriba khalai lau tabagi thoram ngarang nungthil ngangkhagi mamang ibadau lokolda famnaibasing maiba maibi famnaibasing yauna pangthokre Thoramgi saruk ama oina khayom lakpa khunuda changyeng tawba laigi chakmai yengba amadi lau yanduna fau hunbana mapung oiba thoram oina pangthoki chahi sigi paujelna aphaba oibegi khudam kaya fangi haina amaibana phongtoki haukiba me 19 gi numidang pung nipalom taba matamda sagolban tera sayang kurau makhongda leiba veteran boxing coach 𝗍𝗶𝗏 salamna ikhang khanghodana laikidabada ngarang nungthil pung ama taba matamda athuba mifam ama pangthokuna awaba phongdokre association gi office khurai puthiba lekai Imphal East Manipur Martial Arts MMA Manipur gi founder father oibada natana association asigi president Master CS Premchandra Singh Thailand International Martial Art Awardee 2022 amadi Dr. APG Abdul Kalam Peace Awardee 2024 na mayai tangbal lauduna Manipur Karate gi lamyanba amasung Manipur Amateur Boxing Association Manipur Olympic Association amasung Boxing Federation of India gi maru oiba thawai kya puramba aduga masana anisibu state national amadi international thakta kathokpaga loinana chawkhatnaba hotnabiramba oza asina ikhang khanghaudana laikidabada mahaki thawaina mapugi manakta ingna chikna leidunaba amadi imung manugi awabadasu saruk yabaga loinana minute ani tumina leptuna ikai khumnaba utki loinana oza asina ikhang khanghaudana laikidaba si India gi sports gi power house oiriba Manipur gi mangjabani haina mifamaduda tinkiba singna phongdoknaki Thobal District Level Saproto Cup 2024 ngasidagi Wangjing Kodompokpi Sports Complex ta hongdokre District Youth Affairs and Sports Department Thobal na sinduna ngasidagi hongdokiba Humpuga Kumdoi Suba Edition
Sapruto Cup aduda chahi 15 fawbagi nupa machagi category da district asigi school mapalna saruk yaki aduga under 17 boys kida team ahum under 17 girls kida team ani khakna saruk yaki tha asigi 15 fawba chathagadaba tournament asigi ngasi ahubada Camp Blooming Higher Secondary School Khangabok amasung Thaudam Leisang Tem Public School ani sanabda Camp Blooming Higher Secondary na ani sunoda thoikhrei ngasi Sapruto Cup hawdokpagi thoramaduda 𝗍𝐿 Retired Assistant Director Sai Imphal Mutum Mani Singh President District Football Association DFA Thobal District Youth Affairs na Sports Officer Thobal M Deven amasung Hamzit Singh DYSO Imphal West saruk yaki Hauzeru ibada maruiba pawm khana pizari Uyal Cherau Singh da laiba ibadau pakhang bagi laisang sakhang daba sing na ahing da thugairam lei laigi pochai sing loina mai thadoklam lei Maitegi amatta ngai da bai hingna bagi lambi di schedule tribe lister chanmana oigani haibasi miyam gi mandate ni lengang na thuga matam da recommendation thabi yu haina kanglei pak kanba lupna taksilakli Amadi Hianglam Hiranmai amasung Hiangkhong gi mafam singda thihumbagi operation chathabada makhal makha kya gi khuchukulai sing amadi bom yaungna atai polam kya fangba ngamkhrei Ngasi gi oina notice window TV na sadok jaba numidangi Manipuri pawmata ngase loijare meeting tabi de punamuk pomuka hana khurumjari